하면 명시디 복 저기 뭐 바와자 통이 복 제도가 하시나 싱주 누가 면 다빌레 딜롬 갈래 아들면 오늘부터 오시고 발자리 해 봐야 봐 스포이 봐 고아우자 một con gà một con gà thùng dễ khó vậy hỏi phải xài xì quá thì lệch ra注意嘛，鱼，这些鱼果啥花回来的。吧。
해 봐요. 아주 반사해. 호망 얼어다이. 그래. ꯐꯖꯅ ꯍꯥꯎꯔꯦ ꯍꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯑꯣꯛ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯁꯤ ꯈꯨꯍꯥꯎꯁꯦ ꯂꯩꯇ꯭ꯔꯦ ꯃꯩ ꯆꯠꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ